Handak October tang amadagi hona Clean India Safe India haina campaign edu District Incharge Minister Vungjingin Valtena District Training Center tuibungda District Level Officer mayam yauna hangdoi. October tang anida nupa ama chahi kun mangarom adu Kugadam spillway da taraga lekhidre. Mahak se kai mai kun Zirbam jila dagini. Mariut Association Divers Kangbuna asiba haksang se October tang ahumda phangbangamle. Kugadam sida mi siba yamkre. Paisa khara paiba singna picnic resort mafam kaya da semba. Nga phaba mi kangbu kharanatana kana ba kaya leba ude. Pradhan Mantri Jan Vikas Karyakram gi makhada saba toiteng pai khunda Primary Health Subcenter adu October tang mai rida singat MLA haupuna miyam gi damak sangakhre. MLA na masigi PHSC ase athubana Primary Health Center da upgrade tawgani haire. October tang mari makta da Wildlife Week humpu taruk suba adu Churachandpur Zilla Forest Division na Pearson Munwai PA Hall da thoram pangthoe. Wildlife Week ga mari leina na quiz essay ga slogan competition su pangthoe. October tha hoba adwaidagi Churachandpur Zilla da influenza leina angang singda yamthoe. District Hospital gi children ward du thamang ko na dabagi corridor phawbada angang anaba mayam leye. Angang kairam su oxygen piba darkar leye. Doctor ga nurse mayam na ningthina thabak paikhatpada hujikandi anaba changsu nemkre. Masigi maram na su October tang kun mathoi the Director Health Service Manipur Dr. K. Rezoga mahaki team District Hospital visit tawke. October tang taruk da District Health Department na Day of Recognition haina Sinat Hall da pangthoe. Masigi numita corona leina wangkhat pa matamda makoi gi thabak ningthina paikhat pa frontline workers mayambu ikai khumdama thoram pangthopani. District Incharge Minister Vungjingin Walte Chief Guest oina mi chamanga kunma thoiga NGO anida appreciation ga gift piki. Tipaimuk segment COVID Awareness Cum Enforcement Committee Chairman ga Tipaimuk MLA Dr. Chaltonina Mona October tang tarita pressure swing absorption PSA oxygen plan parbung CHC da sabado miyam gidamak sangakhre. Churachandpur Zilla da leba Jawahar Navodaya Vidyalaya JNV da admission matam da Churachandpur District mapan gi mi admission lawe haina complain leba da student union na inspect tawki bada chumda ba khara le haina phongdoi. JNV School phau thingbiraga school gi achawsanga KSO ga SDO mayam phaminaraga Churachandpur Zilla gi natana satra sati Zilla atedagi admission loba yaroi haina yanaba ama purak pangamle. Churachandpur Zilla gi damak medical college saba adu kanna thabak paikhatne MBBS seat chama leba yaba college ase district hospital manakta sabani thabak ase 95% loire haina construction company ne hai sabe hek loibada MBBS class hauragani su health department na haibani. October tang trani panda Churachandpur Zilla Joint Student Bodies ga atsumna sinba ADC bill gi matang da consultative meeting YP hall da pangthoe. Masigi namita MLA ahum yauna bill gi matang da khatnanai nakhi. October tang trani panda Surnam Vijay Marshal Victory Flame haina koba 1971 da India ga Pakistan lan thokpa da India na victory oibagi matam da Sipai Singh Martyr mayam gi memorial ga pangthokpa Victory Flame adu Churachandpur Zilla da su Bisnupur dagi lakpani. Churachandpur Royal Riders yauna Army na 27th Sector Assam Rifle da thoram pangthokpani. October tang kunhumdui da Manipur Governor La Ganesan Churachandpur Zilla visit tawki. Mini Secretariat Multipurpose Hall da pangthokpa thoram da District Level Officer Khungi Ningthau CSO ga Student Organization mayam yauna interaction pangthoi. Governor na sarkar gi scheme paikhat pa kyarom miyam na phangbagi niyom su lakpa mayam da hangnakhi. Churachandpur Zilla da accident hek thokpa da miyoi leikhi daba kyarom thokpa maram sida Traffic Control Police na handak November tha hobadagi Churachandpur Zilla da two wheelers thoba miyam na helmet compulsory oigani haire. Two-wheelers thoba nattana gari maningda tungba mayamna su helmet haplagani. Masigi maramda traffic police ga zati tungan ba philanthropic organization mayam punsilaga town manung kayada public awareness su advance waina October thadwaidagi pangthukrabani. Churachandpur Zilla da su COVID positive se yamna hanthare. Positive amata su phangdaba numit lei. Adabu COVID se ekhoilamda leramde haiba yaroi. Festive season lakpagira test pangthukpa yamdabagira khanghaude. Adubu miyamna check sinba sarkarna SOP sinba mayam sidi phajana inbase hidak ama adum oirami. Churachandpur Zilla da Assembly Constituency taruk leibada handak lakedoba MLA mikhalda election lipningai miyam thupa haunari.